Manipur Da Thokliba Irang Asigi Marumda Uba Phangdaba Khut ama Yaoba Manbagi Mami TABA ASINA NOUNA HINGSHAGI THOUONG kaya CHATHARAKPADA MATENG PANGLI HAINA Manipur High Court ke HANAGI Chief Justice SIDDHARTH MIDRUL na PHONGDORAKLI Wafam Singarang New Delhi ge India International Center da Understanding the Barriers of Northeast India and Manipur Violence The Way Forward haiba topic ta pangthokpa panel discussion amada mahakna phongdokibane TMP Manipur Maitai Alliance amade Manipur International Youth Center na silaga pangthokpa panel discussion aduda hanagi Chief Justice Siddarth Midrul na hai Manipur gi irang asi matam khara normal si lakpaga kanagumba khara na insinba manba hingsagi thawok nauna thoraktaba natte Irang Asigi Marumda Uba Phangdaba Khut ama Yaoba Manbagi chingnaba lay hairiba khut ase kanagi oigadabano haibadudi chapchana khangde Manipur gi irang ase laksenaba security force dising humpu henbana mathau tawrabasu lengakna law and order gi fibam phagathan bangamdre irang asi mathanta adumak loiba ngairabade ngakpi senbigadaba amata lehongdabasu yai irang asigi chaitheng phangduna tongan ba relief camp singda changjafam lawriba furup animaki inmate security gi section thawrangda loinana masa gi maram damda halhanba chungane Mahakna Manipur da leiringai matamda relief camp kayada yengsinba chatke maduda inmate singna phongdorakpa wafam de makhoi yumda halhanbiu haibasine hawjik so inmate lising humpuro Manipur ge tongan ba relief camp singda changjafam lawri haina so Siddarth Midrul na makata na phongdokhe